ngasi numida waram phongkiba tungan ba manipuri sifungsing amasung thokiba thawdo wathoksingi maroibi ipausing myamna thamjagi hanbada kangla pawdigi lakusaraga handaki assembly mipham asida MLA sing mating leina thawdang lobi yu su makhatana sangdoktana bu warep lawraga center da thagadabani kokomi lakadoriba February 19 digi haugadoriba winter की assembly मिफम से मणिपुर लेरिबा MLA सिंगी थौदांग सिंग मपुंग फाना लौबियु हाइना कोकोमी की कोऑर्डिनेटर समेंद्रो थोक्सोमना फोंदोखरे ngasi nungthil lamphel da leiba kokomi की ऑफिस ता पांगथोकपा पावगी मिफम अमदा समेंद्रो थोक्सोमना मखातारा दुना हाइ हौखिबा पुवारी निंगसिंग मतमदा मणिपुर सही तरे खुंताकपगी असौबा खुदोंगथीबा अमा खुंताक लन सिबिगी थौदोक थोखरे मसी करीदगी ओहनखिबनो हाइबा मतमदा अखोय असि निंगथौ पानबा लेबा अमा ओइरमबनिना निंगथौ मसासिंगी मरक्ता फम्मुनरकपदगी सही तरे खुंताक लनसिबा थोखिबनि अदुबा अखोय मयाम तासिनदुना निंगथौ मसा हेराचंद्र मरैबाक नुंगसिबा कया अमसुंग थोरक्तुना अमुक हना मणिपुर असि हिंगत हलखिबनि लोइनना इंग्लिश अमगा सनिपानगा मौद्रागा मथोय एंग्लो मणिपुर वारदसु निंगथौ मसासिंगी मरक्ता नुंगसिनदबदगी मणिपुर ब्रिटिश की मुकुत ताखिबनि अदुना लैरिबा फिबम मसिदा अखोय मसेलगी मरक्ता नुंगसिनदब कया अमा लाकपगी खुदोंथीबा कया अमा थोखरे अमरोमदा अखोयना थागतखिबा मणिपुर मियाम कन्ननबा मियामबु नुंगायहननबा मियामना हकसिनख्रबा MLA सिंगना मिनिस्टर फम पामदगी तुआन फम पामदगी मखोय मसेल मतिंग लेना पुनसिलगा थबक तौमिनबगी मौंग उद्रि मणिपुर की पुवारीदा मलेम की पुवारीदा अंगक पथाउदो अम होइना मणिपुर खुनाय सि मांखिगद्रा हाइबी अकीब लेरकपदगी नासिंगना कंगलादा कौरगा अखोय मणिपुर कनगनी वसउ हाइना वसखनखिबा सि पुवारीदा काउब ngamलरुइदबा अम ओइना लेहौरगनि अमुबा कलीना येक्तुना लेहौरगनि मणिपुर की मिहुत ओइरिबा मियोइसिंग अदुबु मरैबाक कननबा मतिंग लेना सोंथोरक्तबदगी मरैबाक मांखिगद्रा हाइना खंजदुना ना क्या थोलक्तुना नमफुदो वसखनखिबा हाइबसि यामना लेबक्थिबनि मरम अदुना हंदकी असेंबली मिफम असिदा MLA मिनिस्टर सिंग अमत ओइना पुनसिंदुना मणिपुर कननबु वारेप लौदुना सेंटर थागदबनि लोइनना NRC असिसु मियामना पामबादुदा बेस ईयर ओइरगा इंप्लीमेंट तौनबो होनगदबनि हाइबग लोइनना कुकी मिलिटेंट सिंग तौनरिबसु थासिगी कुनगा मपंदा लोइरबनिना मखातना सांदो हंदनबा वारेपसु लौबियु हाइखि अतोप पावमदना नुमाइजिंग फावबु सुती फंगदना थबक तौरक्लबा PHED एम्प्लॉई कयागी फंगफम थोकसिंग फंगनबियु कमिटी थबक तौबु मतमदा नुमाइजिंग फावबु सुती फंगदना थबक तौरक्लबा PHED एम्प्लॉई कयागी अवाब यंगबिदुना मखोगी फंगफम थोकसिंग फंगनबियु हाइना जॉइंट कोऑर्डिनेटिंग कमिटी ऑफ PHED Workers and Employees Organization Manipur Madi All Manipur PHED Employee and Workers Union Manipur Press Kaptangasi Pangthokpa Paugi Mifamda Aikre Association की थौपुबा कया यावखिबा पावगी मिफम अदुदा मरी लेना कमिटी की जनरल सेक्रेटरी हाइस इबोमसाना हाइखिबदा मतम सांगनदगी डिपार्टमेंट असिदा थबक तौदुना वाजरगलबा एम्प्लॉई कया सिगी ओइबा फंगफम थोकपा अमत फंगदना लाकपा सिना पेंशन फंगबा मतमदा करिसु पूदना सखिबा सि यामना लेबक थीबना कि पावगी मिफम अदुगा मरी लेना जॉइंट कोऑर्डिनेटिंग कमिटी की प्रेसिडेंट बी गुणमणि शर्मा हाइखिबदा जॉइंट कोऑर्डिनेटिंग कमिटी ऑफ PHED Workers and Employees Organization Manipur Amadi All Manipur PHED Employees and Workers Union Manipura Finance Department Haukiba January Kungani to English Nganiga Amada Tokiba Order Amagi Matunina Manipur Government gi Makata Labor Engineering Department Haibadi PHED PWD NID Power Department Ladiba Workers Employees Sing Sahi Tarahek Subaga Workers Confirmation Pigadabani Haina Pali Aduba PHE Department Thabak Toriba Workers Employees Sing the Sahi Kungamari Helaba Pauba Workers Confirmation Pidana Lady Aikogi demand Pangnaba Tokiba Kongzang Makatana Sanctionaba Honaba Garbamena Sinbigano Workers Sahunga Nifugataruna High Court Wakat Padagi February Taru English Nganiga Kungamari the High Dimanasi Manipur Garbamena Tauhungi Manunga Kanagadavani Haba Order Taki Garbamena Atubura Kanabiduna Workers Confirmation Pinava Wapam Tamki Autopomana Malemgi Imalon Numitka Mari Lana Kudol Potam Crek
Wakolon mana ba apun ba wama kang lipak na sinduna ngarang malem gi imalon gi numit pangthokre haina ngasi wama gi secretary publicity ningthauzam debesor maitin thadorak pasol amana haidi thora masiga mari leindana mamalon bu sakhona bo honaribi yamna naha oiribi yurembam may lekai gi khuraizam nirupama apokpa khuraizam prem zim gi maphamda wama gi president moirang thim naukhamba mitaina lusingduna whiteboard markers lengyan fi angamba sialamadi sakang se pi duna pungning thogat paga loinana ikai kumna bu utkre hari amaromdana suki taruk suba executive committee session dissolve tore student union of kangleipak suki taruk suba executive committee gi session 2021-23 ngasi dissolve tore atuba matamna general assembly ama phamduna anauba tare suba executive committee semba 2024-26 ki thaupu godabasing lebak miam khangna lauthoklagani haina suki advisor Lai Kuram Zayanta gi siol amana haidi siol asina makha taribadi resolve tawringai marasida president ningthauzam nana kumar maitaina caretaker oina leiragani amadi union ge mari lenaba hana sijinaramba letterhead receipt book amadi silna singbo official oiba polam singkari guma thabak thoram amatada sijinararo hari makhasa tharak poina Pauni khol pauk-se gi editorial myam na thamjage maitai da kai hauduna lal hauriba Kuki singda lenga na yengduna leiba hauzu Manipur da thokliba irang asina maram oiraga Manipur gi miya maru oina mitai furup singda sauna saithing piba sida mipung khuding pena da blakli state lenga leina Kuki khulai paiba khuzo amana mitai gi yum kai mai thaduna mangan takhanba mitai da nomai kapsinduna landaba sida Manipur lenga na tumina yengduna leiri haina lobi hai Singamasum tampulaga Manipur oiribani edubu singdana sasanama tamdana sasan ani thokna khaidoktuna mitai furupta otpanaiba si tha sujalakadore Kuki militant singna samjaraba mahiroi kya yauna miyoi kya minung silaitana khatkiba mandi miyoi kya amagi mayum mai thadoktuna mangan takhanbada lengaksina Kuki militant singda karigumba amata tawba ngamdaba haibasi lengak sil laidibra natraga leitabra haibasini Lengana Manipur miyam gi lanthum amadi punsingak sinbigadabani amadi ngehak leitana singthaktagi laknabagum nomoi matat singthaktagi kablaktuna tawribasida lengana karisu usinadabagum action amata tawidre thawong asibu miyam na penadre irang asina asum satharakpa taragadi mitai furup wabana pankhai lanba ngamlakta bai matamdur oirakadaba phibam mai hoba irang ama horakpa yai hauji Kuki militant singna asuk yamna sakti leiribasi Amuk haina rudrabasu Assam Rifles na phaigak phaiduna leibadagini haibasi punamakna khangnarapa waphamni waphamsi lenga na su khanglibani lenga na tawbigadaba miyamgi punsi kanba miyamgi lanthum ngak senba si angamba sakti puthoktuna thenglabasu thengna thabak tohaningi makasa tharak poina kanglai paki maira dige topa maruiba paukhra Delhi da sara hianbagi khongjang sangsingkhre Manipur da thokliba tha tara phajilaglaba kanglup ani ge irang asibu Hana yengbidriba Bharat ki Prime Minister Narendra Modi bu mikap thowananaba lamyan ba irabot Memorials Integrated Trust Limit na sangsilakpa khongjang gi sarwa moina ngasidagi Delhi da sara hianbagi khongjang sangsin bawkre ngasi ahoba numita Delhi University ki Arts Faculty Gate mamangda Limit Manipur gi thaumi Malem thongamna sara hianbagi khongjang sangsingki khongjang adura Delhi mitai coordinating committee gi mihut singamadi Delhi da leiba Manipuri masa singna mapung phana sakotki sara hianbagi khongjang sangsingki ba Malem thongamna lamdamasida thokliba irangasi state lenga na su ngehak ki oina thabak paikatuna leire central lenga na su irangasi lusinana bo khonadri maramaduna matam khragi manungda Manipur kari oigadabano haiba khangdre Maramaduna Central Lengakpu Haudoknaba Khongjang asi sangsinmani Dabi phangdriba phawba khongjang sangsinggani haiki atopa pawmana sin Kuki singdagi lalon pot lauduna karbar tawba khudakta tokpiyu Fox Manipur bu masi tana thugaina bu khonariba sin Kuki singdagi yongsak amadi atai lalon pot kya sauna puthorakpada maru oina senaba miyoi singi mathakta Hauzik Federation of Civil Society Organization Fox na sathariba drive asidagi hena kanba drive sangsilakpa matamda maikai gi club amadi maira paibi imai bel singna mateng pangbiduna yeknabada sakhigadaba aikogi setmilon kanbada thaudang lominasi Maduna sin Kuki singdagi lalon pot lauduna karbar tabu khudakta tokpiyu haina Fox na press thorakpa sirol amana haidi sirol asina haidi badi more romdagi Manipur pusilakpa yongsak asi sahida lupa crore sahumgo humdra helabani haiba wafam economics ki oza amagi article da phongdokpa lekhrabani
ꯌꯥꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯁꯦꯜ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗ ꯆꯠꯈꯤꯕ ꯑꯁꯤ ꯌꯦꯛꯅꯕ ꯆꯤꯟ ꯀꯨꯀꯤꯁꯤꯡꯒꯤ ꯈꯨꯠꯇ ꯌꯧꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯊꯣꯛꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯃꯣꯔꯦꯔꯣꯝꯗꯒꯤ ꯃꯔꯨꯑꯣꯏꯅ ꯆꯤꯟ ꯀꯨꯀꯤꯁꯤꯡꯗꯒꯤ ꯂꯂꯣꯟ ꯄꯣꯠ ꯂꯧꯗꯨꯅ ꯀꯔꯕꯥꯔ ꯇꯧꯕ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ BJP National Executive Meeting da Kuki gi MLA tarana saruk yakhibagum Assembly mipham da su saruk yahalu CPI BJP gi National Executive Meeting da Kuki gi Minister ani yaun MLA tarana saruk yakhibagum Assembly mipham da Kuki MLA tara saruk yahalaga tangdu leitaba purakna ba warep lawgadabani haina ngasi irabot bawon da pangthukiba paw gi mipham amada CPI Manipur State Council gi Secretary Laisangthem Thoirena haikre mauna makhata na hai leba si sasan Laibagum sutau, Laitabagum sutau, Aikoidi, majority ni Aikoina towning but a tawgani haiduna, like Hibana rules and regulation litre, Satnadre habitatapani. Numit Mangani Pamudoribe Assembly Mipamasida Lebas that my Saklibasi Mutanaba, Kari Taugani Habamiamda, transparent oina Utpasungamde. Matong Masakangdaba, Langak Pagi, Langaklo Namara Moiraga, Nasidi, Masida Belis, volunteer Tulaga, Irabakti, Ngaktaviya, the Banina, Marebak Nakpat Tulak Libani. Se minister na center na FMR lakthokre border fencing tawbirani haire haina laithokli masana tawpham tokpa tawba yabadi amata paikhatana laithokli thasigi kungani panagi phamgadoribe assembly mipham asi yamna wanthok leiba assembly mipham ohenpham thui Kuki MLA tarana Manipur thugai gani haina laidiba singdagi BJP gi Kuki minister ani amadi MLA singnadi national executive miphamda Yahon Mangamlaga, State Amadi Center the Lady BJP government, Kuki MLA Sing Handaki Assembly Miphamda, Saruk Yahalaga, Leba Sigi, Tungkoigadaba Warep Lauraga, Tangdu Letaba Puraknaba Warep Logadabni, Loinana Rule and Regulation Ngaknaba, Ngakhan Mangamdraba, Su Makatana, Sangtadanaba Warep Logadabni, Tangdu Letaba Purakangam Loidaba Werabadi, Lok Savagi Mikal Matam Yetokadabani, Natrabadi, CPI Manipur State Council, Tangdu Letaba Purak Triba Power, Election Pangtokanaba, Kongjang Sanction Ganaki. Aduga, Hausikoina di Miam Pau, Simatanga Lusinjarage, Masu Miampun and Obabdit Naminasi Hanasu, Senel Sigi, Makadigi, Miangi Mapamda, Makatana Tamzari, Miampun and Obabdit Naminasi.